Hauzik ahan bada maroiba pau. Ngarang na handa thulak pa miyoy karana lakadoriba election asida ya school da mikhal thingnana ba BJP ki ticket pirakani haiduna asa tawiba si miyam na thajabiganu haina MP laiseba sana zawbana fongdokre. Union Labor Minister Bhupendra Yadav amasung Minister of State for Social Justice and Empowerment MOS Pratima Bongmik ngasi Imphal da thunglakre. All Manipur Working Journalists Union Amzugi election ngasi Imphal gi Major Kulda laiba Manipur Press Club ta santi oina pangthokre. Amari Manipur da miyoi chamaga kunithoi nongna COVID-19 positive oikre laina asina maram oiduna miyoi amata sikide. Miyamna government na piba COVID-19 gi SOP sing ningthi na ngak na chatuna chathok matam na mask opiba sanitizer sijinnaba khutsa seng na toina hambiba amasung foot taruk ki distance ngak na chatpa haiba chatna kanglon sing asi tung induna COVID-19 dagi ngak thok minasi loyana chahi 19 gi mathakta leiba miyoi singna COVID-19 vaccine soidana kapthok piyo khurumjari hauzik pausanok na pizari tunggi miro singgi aphaba kunai ama semduna khudol tamlam na ba pandamda politics sa khongdarak bani haina ngasi CAF and PD minister thokchom satabatana phongdokre. Wafam asi ngasi BJP Manipur Pradesh na sinduna nongmagi oiba political discourse ama sana konungda pangthokre. Thoram aduda Minister Satabata MP Sanajaw balay semba BJP Manipur Pradesh ki President A Sarda amadi BJP ki workers sing na saruk yakre. Hauzaki mirol asida oida padaba ngangduna miyamgi mihut oigani khanbagi matam adu henkre haina thoram aduda Minister Satabata na makata na phongtokre. Teliba matam asida state asida BJP na luching balayngak asina Chingtam animak thong manana chawkhat lambida purakpa ngamliba asina lengak asigi tawbang ngambagi lengraba sakhini thabak oina utuna bot khomdrabasu bot kabagi matam laklagani haina mahakna makhata na phongdokre MP Sanajaw balay semba na khanani na bagi thoram aduda ya school AC da lairiba miyam asi thawalon laiba wa yam na ngangdaba thabak na oina utpa miyoi ngaktani hauzik lairiba ya school AC gi mihut asi BJP na luching balangak asida minister ama oiribani Mahak masamaksu party asimaki Rajya Sabagi MP amasu oiribani cherak asida ngarang na handa tholakpa miyoi kharana lakadoriba election asida BJP gi ticket pirakani haiduna asa tawribasi miyamna thajabiganu haikre Chief Minister Yashi di Wang Chi Gang na pangre adu masih khabu mudam kai adu yashi ki adu kaya pangi kai sia uthi do mudam kai masum ban na china pui thabo oido ni adu apa thabo kaya sina tanna kunjal akan mapum har kanna apoi khabu simina nusi biba amasum chan do na kanna pura kendra sida maya khami bra kani nongju tha pudi ki ahin tuk tare yopa pai ni sena na ba jcb ko na ba thena ba mapum chi da pui Manipur de assembly mikhal gi matam naksilakbaga iroinana tongan ma political party singi luching basing state asige khongchat pangthokna ba hengalakre Union Labor Minister Bhupendra Yadav amasung Minister of State for Social Justice and Empowerment MOS Pratima Bongmik ngasi Imphal thunglakre Manipur BJP in charge Oriba National BJP ki Wangangloi Sambit Patra Chief Minister and Biren Singh BJP Manipur Pradesh ki President A Sarda Devi Works Minister Thongam Biswajit Konthaujam MLA Dr Sapam Ranjan amadi party ki Karyakata Singh na Bhupendra Yadav amadi Pratima Bongmikpu Bir Tikendrajit International Airport tataram na okre Tungda luchingba ani yauna Imphal gi nite patu thekta laiba BJP Manipur Pradesh ki office ta core committee gi mifam ama pangthoke Mifam aduda Chief Minister and Biren Rajya Sabha MP Laisem Basana Jauba Party ki Hanagi President Thongnaujam Chauba BJP Manipur Pradesh ki President A Sarda Devi General Secretary P Premananda amadi Hanagi MLA amasung BJP luchingba Govindas Konthaujam su saruk yakre
All Manipur Working Journalists Union Amzugi election ngasi Imphal gi Major Khulda laiba Manipur Press Club ta santi oina pangthokre. Ayuki pung nipan taba matamda bot thadaba hauraga nungthil gi pung ani tabada loisenkre. Tongan media house print amadi electronic ki Amzugi member sing na bot thadana ba laknakre. Election manungda pamdaba thogdok thokhandanaba Manipur Police ki akhanaba team amana ngak senabaga loinana election adu ingna chikna pangthokre. Union gi hanagi President Wangkhemsa Samjai amadi mamang term gi President Kapching Tabam Bizoina election asida President gi post ki damak lamba panakhe. Election asida Union gi standing committee gi member ni panchu khangani election asigi result ngasi atheng madat laukthokadari. Manipur miyoi chamaga kunithoi nongna COVID-19 positive oikre laina asina maram oiduna miyoi amata sikide haukiba pung kun mari asda sample punna lising ani humdrama nga test tawbada hariba case masing asi confirm tawkibane COVID-19 command control room na high positivity rate asi chada manga dasmik mapan oiki hariba pungpham asda miyoi tara manga COVID tagi fagalaktuna discharge tawki hauzik state asigi COVID-19 case masing asi Lak ama lising kulhumdoi chani kunmapan yaure loinana hauzik phabada sikiba migi masingna lising amaga chamapan tare ni haina COVID-19 command control room dagi thadorak bachero amana fongdokre haukiba pung kun mari asda India da miyoi lising tara taruk chahum kun taruk coronavirus positive oikre loinana miyoi chadruka humfu taruk na laina asina maram oiduna laikhidre Masi tharaga laibak asigi case masing crore ahum lakh nipumathoi lising yangkhai mapan ga yangkhai taruk sukre active case masing lakh ama lising humdra humdoi chatrat kunipan da handharakre India da laina asina maram oiduna sikhiba migi masing punna lakh mari lising yangkhai humdoi chatrat kanipan sukre nongmagi positivity rate asi chada ama dasmik ani sino ori aduga haptagi oina pabada chada ama dasmik ani mari ori haina Union Health Ministry dagi fangba pau amana haikre sibagi chang asi chada amma dasmik ahum oiri India da COVID-19 vaccine kapthokiba migi masing crore chamaga amma dasmik ahum sino sukre Indiana Englising amaga chamapan humdrama thoida Pakistan bu maithiba piduna langam firal paihan kiba numitpu ningsingduna India sinba tungna pangthokiba swarnim BJ verse ki thoram IZAR South ki mityang makhada Assam Rifles Kaithalmanbi battalion na sinduna Kaithalmanbi da pangthokre Sai 2A sigi MLA ngamthang haukep commander 9 sector Assam Rifles DIG Central Reserve Police Force NCC cadets Sainik school gi mahiroi singsu thoram aduda saruk yakhe Ngasigi thoram aduda school gi mahiroi sing amadi local folk artist sing na Englising amaga chamapan humdra mathoi Indo-Pakistani war gi saktam utpa jagoi miyam da kudol tamkre Miyoi chahum rom na saruk yakhiba ngasigi thoram adugi saruk ama oina u chara kaya su thakre Ngasi nungtil National Highway 37 gi paring da laiba lengang pokpida Jiribam Unit Commando Team amana gari amada purakpa aina yadaba yamlaba beer yauna yungang kaya pagat pangamkre Jiribam Police na lakadori ba State Assembly Mikal da gamari lainana yu yauna mayai kaba nisagi potlam yunba amasung sizinabagi mayokta akan ba drive chathari Jiribam Police ki Inspector Guikan Thangal gi mityang makhada SIE Dorendro na luchingba CDO team amana NH37 na jatpa gari sing frisking amasung checking tawbada hariba yungang sing asi fagat kibani haina police na fongdokre yu puduna lakpa gari adugi driver adu Sabas Ahman Chowdhury chahi nifunithoi apokpa laikhidraba Joinal Udin Chowdhury kawe Assam gi Kasar gi manung chanba Nagatila Uttar Krishnapur Part 1 Sonai Road tagini driver adu galona fagat laba polam sing adu Jiribam Excise Station da kochinakre Lakadoriba Manipur Assembly Mikal asida 53 Tamenglong ST sidagi mirep oinaba sem sariba huri golmaibu sagat pagi thawrap ama ngasi None District ki Bakwa Village ta pangthokre Huri golmai asi BJP Manipur Pradesh ki executive member amani mahakna thawram aduda Kunja Singh mahak punung sibiba amasung sagat piba kayabu thagat paphongdokre Mikal asida mai paklabadi mahakna maru oina nupi singda sakti piduna makhoibu Chingkhat kani loinana Tamenglong amasung None da
pamlo ubagi thabak asi atopa sinpham ama sindoknaba hotnagani amasung education sector healthcare loinana lambi thong chakhatnaba su hotnagani haikre Katong election agenda how udang mo ko hey hai the dalung tawe kamay dikiraw ko zero ni point na kamay hey yellow district reinforcement Hauzek pauge maraktan natin ma-break amalong minyasi. Admissions open for pre-primary teachers training courses. 10 seats per batch for 6 months. 90% job facilities, also available online classes. For more details, please contact Nawa Singdamsang Office, Changangai, Makalekai. Contact number 8837483810. Occasion singidamakta makhal kiyagi cake, haibadi photo cake, layer cake, brunch cake, barbie cake, fruit topping cake, cupcakes sina chingba fongbigani. Amadi adomgi apamba moongda cake customize tawbagi khudong chabasu pisari. Khudong chabasing asi lawbinabagi damakta lengsing bidau aikhoigi address NG College Road near Naurangtong. Phone number 9864112972. Aikhoigi online partner Food Wi-Fi amasung Food Web tagisu order tawiba yagani. Break matungda taram nokchari makhataba pau pizari. All Manipur Students Union MSUG Publicity and Information Secretary Oiramba Rimakanta Wangkai Mayumna Masagi Anaba Amana Maram Oiduna Leikidabadagi Lana Thoram Lakpada Imfalgi Kangla Amadi Mahaki Pokna from Lamdam Oriba Uripok Sinam Lekaida MSUna Kendall Tanduna Ikai Kumnabu Utkre. Leikidrabagi Tawaina Ingna Chikna Lairuna Bagidama Kanglagi Nong Chuk Tong that minute ani 2 minute leptuna Awabasu Pongdokre. Lomi Singi Akannabe Awareness Program Ama Amfu Lampel Pat Amadi KVK Imphal West na Sinduna Imphal gi Lampel Pata Laiba ICAR Complex Manipur Center da ngasi pangthokre. Agro-Meteorological Advisory Services ki matung ina weather amadi climate ki report Lomi Singda mangjong na piduna section tharang lakhat hanba pambi amadi sanga singda narakada balay natina sing mangjong na nangak thok pangam ba hidak kap thok tuna kalhong na bagi tangay fadaba adu paikhat na ba nga sige awareness asi senbani haina organizer sing na fongdokre. Tharam aduga mari na Dr. I. Megachandra Singh, Joint Director ICAR Manipur Center na paumi sing da haike. Jahi kuding Lomi Singh da kanaba kharadang oiraba supi na bagi pandam da hariba awareness program asi pangthok tuna lakpani. Awareness program asina weather forecast tawraga miyam da warning piduna section tharang lakhotuna tungda lakadaba kudong thiba kaya ga report pibagi thabak tawri. Kudam oina nonglay nungsit lakadaba nung ising leptana tagadaba singi report asi numit mari natraga mangani watningay da miyam da warning piduna checksing tharang lakhot handuna sa ucheksing da natana miyoy bagi punsi phawba kanjaba ngamgadawri bani. Kanaba sing asi miyam na lobby hauna bagi damak ngasi awareness asi senbani. Ide iran sila koi lokasi bijaraga adudale lakado nungjun sagi phibamji koi gi matungina agro-meteorologist advisory service haibadi low khunba khawba yeiba matam chai natraga laina tabe nong chube hila kapi gan sigum mayam je koina lakado phibam dugi matungina koina mayamda SMS phone da natragana WhatsApp da natragana koi email oina mayamda spread tawjabani.
United Manipur Muslim Women's Development Organization की President Anwari Nur Jahan na phongdokre madude ing lising amaga chamapan kuntra mapan da thokiba Manipur gi nupi landa Muslim nupi sing na thawai thaba kidana lantheng na khrabasu ngasi fauba official record ta yauhandana inthoktura thambiri Imphal East ki hatta da laiba all Manipur Muslim Organizations Coordinating Committee amoko gi office ta pangthokba pau gi mifam amada wafam asi phongdok aduna Anwari Nur Jahan na makhata na high crack madude kayarak laingak tataksin duna memorandum pawa pisin kiba lairabasu ngasi fauba thabak amata lakwata na laibaga loina sakhang bidana lairi lakadori ba Englishing ani kun mathoi gi nupi lal ningsing thoram pangthokpa Muslim sing bu recognize to biduna official record ta chalhan biu haina mahakna government ki pukning singsen crack da yau ki bi ma shi wi kai na wani na nin shin ba bi thara ko di se ba la pa fu na la asumna la ko da panon ma shi shi official ke ko ta sai de ha ga shi na ko ba kan la ki matam na sai da ai ne ya an na ba wa fa ma do ri thamoi da pau ni di kai ma ta da Manipur ke civil society organization sing Manipur ki paja ayam bana Manipur sarkana pangan ima sing si lantham mate de yang khatana sang yarami hai basi mayak se na tapti pangan ima sing yang khatana ijat tawna decoration pi bai ga amaguna udi aduga official report yaw da basi karam bo khalo no hai bajo ai ko pujo ki mai kai de ni khamjani Manipur Sarkar gi Education Department asi senja thumjana thumhatlaba mathong huktraba department ama oire hariba asi thingnabagi damakta akhanaba thausil amasung thorang paikhatlagani haina People's Halorokpa Chirot amana phongdokre Education gi achumba mangal yaudaba amadi khunai gi aphaba tunglamchat ki wakhalon chendraba mihut kayana Education gi thopurel oirakpadagi kanglai pakta lairiba school college ki saktam manghalakli haina Chirot aduna makhatana phongdokre Maral matum namduna yolhanba amadi humang mamalbu mantikna duna kunai asida achumba justice ki liklam adumung marufang na manghale harakliba naharol kayagi lambi lamhang na hale haina mahakna makhata na phongdokre Pangdongbam Gram Panchayat ki manung chana laiba Pangdongbam sekta huidrom amadi sekta loksang khong khungang haiba mari asida loksa loduna law uhaliba lawpu singna loksa lobidana ba haikre Togdongbam Gram Panchayat Imphal East ICD Block Sawombungi Pradhan I Sundari na wapam asi phongdok laduna kumsi chahi asi nong jinggi pibam phatabana maram oiduna law lokpa yabagi pibam chada tara phawba yogdabana ayambani haikre maram asina lawpu singna loksan lawbidana ba mahangna appeal tawkre mari Pangdongbam sekta Langsangong Drong Ediba Kunggam Mari Sida Lau Duna Sangtuk Duna Ubaliba Laupu Singgi Mafamda Hangan Jari Antak Jahigi Nong Matam Jana Tadabana Maram Oiduna Othok Sada Tara Bukta Lo Oidaba Maram Oiduna Antak Jahigi Loksan Lobidunaba Hangan Jari Hauzi Aroi Badam Maroi Pau Amukhana Ngarang na handa thulak pamiyoi kharana lakadori be election asida ya school da mikhal thengnana ba BJP gi ticket pirakani haiduna asa tawi basi miyamna thajabiganu haina MP Laisemba Sanajau bana phongdokre Union Labor Minister Bhupendra Yadav amasung Minister of State for Social Justice and Empowerment MOS Pratima Bongmik ngasi Imphal da thunglakre All Manipur Working Journalists Union Amzugi election ngasi Imphal gi Major Khulda laiba Manipur Press Club ta santi oina pangthokre Amadi
Manipur da miyoi chama ka kunithoi nongna COVID-19 positive oikre laina asina maram oiduna miyoi amata sikide. PONYTV ki numidang ki paumit eng tabi de singbu amuk hana khurumjari.